Leibak asigi lenga ki hospital singi manungda khwaidagi ahanba oina radio diagnosis ki lamda yamna khumang CHAOSHINBA multipurpose digital radiography fluoroscopy system DRF-800 ngasi RIMS ta Hangdokkhre. RIMS ki Department of Radio Diagnosis ta leiba multipurpose digital radiography fluoroscopy system adu ngasi Institute asigi Medical Superintendent Professor N Sanjeev Amade Department of Radio Diagnosis ke Head of Department Professor S Subhash Chandra Yauna Director Professor G Sunil Kumar na sangaduna miyamda sinake. State asigi oina ana laying lamda chawna kanaba kaya pigadodiba system ase RIMS ta nauna hangdokpaga loinana sangabagi thoram aduga mari lainana RIMS ki Director Professor G Sunil Kumar na hai. Radio diagnosis ki lamda yamna khumang CHAOSHINBA multipurpose digital radiography fluoroscopy system ase RIMS ta hangdokpa ase aikhoigi yamna laibak phabane. System asida tongan ba ana layingi thabak thoram sing paikhatpa yaba asina ana layingi thabak sing yamna laithokna pangthokpada achawa pambai ama oiragane. System asida AI gi kudong chaba yawba asina amuka hena ana laying marik chumna pangthokpada achawa ngaklo ama oire. System asing ngasidi RIMS ta leirabanina lamdam asigi miyamda chawna kanaba fanglagani haina mahakna makha takhe. Jaga tongan na tawgadaba room mga taruk sida single ta taw yar ko x-ray am lokan da patient da radiation gi chang hi yam handai na hairi kulai sina the exposure to handarani artificial intelligence and hairi ba AI gi feature khara chu yawi hairi sina khoi gi automatically positioning to patient je adagi ngasa gi image si masana dum automatically adum tholakpa haitare khoi gi screen da kaida aduna sinna bari amna handy boy ba makhan gi kainoni public ta yamna khoi gi kanaba leine ne thaje Thauram aduga mari lainana RIMS ke Medical Superintendent Professor N Sanjeev na hai India gi oina lenga ki hospital singi manungda ahanba oina system ase RIMS ta hangba kamba ase institute ase gi yamna nungai ba amane multipurpose digital radiography fluoroscopy system DRF-800 ase yamna khumang CHAOSHINBA system ne system asina anaba sing amade doctor singda khudong chaba kaya pide ana laying gi lamda yamna luba procedure sing system asina yamna line pangtokpa ngamne asigumba facility ama RIMS ta thamba ngamba ase yamna laibak fabane Institute asida ngasi ana laying gi thabak thoram singda khudong chadaba kaya mayokna riba ase ngasi de facility ase institute asida leirabanina kokpa ngamlagani haina mahakna makha takhe कोई एक्सरे द सरुगे एक्सरे कापदा ngaki mu kap thwa ke mu kap puke mu kap ta do taw bu darkar le ro amuk ta pull up am ta kap yai sidar na koina ato amyam aruba procedure mayam like ERCP adragi urology gi different procedures yam nungai na taw bu yarani table sima da leng ba mapandi control taw ba aduna masi RIMS kumba hospital amadadi ato ba bun namani adu akoi pandam di patient friendly oiba adaga patient da facilities phanghan ba adu low cost ta RIMS ta hujik ti adu ki mati RIMS chili no mo da x-ray chamga copy CT scan humbu humdra tawi MRI kon kontra angamba stress tawi tawdu suguma machine amagadi amuk hapcha lagadi akoi gi college ki din yam kana ba mo oigani Manipur ba jagsu yam kana ba mo oigani